Laingakna Kukibu Pri Thaduna Thamlabadi Thadou Chu Nongmai Piyu Hairakpa Yai Haina Thadou Inpi Manipurna Phongdokre. Kuki supremacist singna Thadou community gi mathakta chathariba makoigi extremist agenda bu sagatpagum center laingakna makhatana tumina yengduna leirabadi Kuki singdagi isangak thokchanaba Thadou community na so laingakta nongmai piyu hairakpa yai haina Thadou Inpi Manipur team na phongdoragli. Thadou Inpi Manipur team na thadorokpa chirol amada mathaki wafam asi phongdokladuna chirol asin hai shanti pamjaba community ama oina ngasi phawbada Thadou community oiba khulai paiba militant group amata aikhoi leitri adubu ngasi phawba Kuki militant group nimpugi mathakta Thadou na khundaba mafamsingda operate tawduna makoina Thadou community bu makoigi makhada thamnaba lalong kaya chathaduna lagli. Pumnamak asi ngasi phawba Thadou community na tumina khangduna lagli adubu ngasidi khangbagi pankhai lanthoragले hairi sirol asin hai thasigi tarukta Thadou Inpi Manipur team gi mihut kangbu ama Imphal da chatuna maitei gi ses o singa unaduna lamdam asida khundaminari ba yellow furup sing mayek singna khaminaduna ingtapa handilakna ba wari sanaki masigi dama Kuki Inpi Manipur kimna Thadou Inpi bu Kuki miyam gi yeknabani haina phongna lakthorakpa laibak thibani amadi kim gi maiketegi Thadou Inpi gi matangda phongdokkiba wapam pumnamak semjin sajinba oidaba ngaktani maram asina kim gi wapam adubu Manipur gi yellow furup sing amadi atai stakeholder pumnamakna thajabiganu haidi. Thadou Inpi Manipur team asi yamna legitimate oiba Manipur da khundariba Thadou community gi amata ngairaba apex body amane Thadou miyam gi yamna mayek sengba identity leijai kaidongaida Thadou asi Kuki identity natraga Kuki ideology gi saruk amanate Thadou Inpi Manipur asi ahanbada kumjali singama chamapan marfu marida Thadou National Council haina Chapongki masigi matung kumjali singama chamapan maudrani thoida Thadou Tribe Council haina maming onthokraba matung kumjali singani gatara mangada amuhana Thadou Inpi haina leirakthibani amaromda Kuki Inpi Manipur kimdi Manipurda Kuki naga aniki marakta conflicts tholakpa matamda kumjali singama chamapan maudra humdoida sapong lakhibani haina su serol asina phongdoragli. Sirol asina makha taraduna Manipur gi ethnic conflicts asigi tungkoina ingtaba hanjilakna bahona bada Government of India na Kuki Zomi Mar militant group sing khaktaga wari sanaraga oithokloi tasengna lamdam asida matam chupagi ingtapa purake hairabadi lamdam asida khundaminari ba yellow furup singi marakta wakhal taminaraba matam adu khaktada oithokani Kuki Inpi kimna matam chupada su group singi mahut silaga ngangba ngaktani kimna kaidongaida Manipur gi conflicts asina hakthengna na chokhalaba community sing maru oina Thadou community gi mahut sinba leite center ga su group ka haujiwari sanari basi Thadou na thajaba leite Government of India na Manipur gi territorial integrity kai halloi hairi amaromda su group singna makhoi gi oiba union territory ama demand tori maram asina chathariba wari asi miyambu thajahange hairabadi nakalanimak transparent amadi consistent oigadabani haina Thadou Inpi Manipur gi maikedegi thamlagli. Assam gi labor ama Churachandpur asi bhaksang oina fangle haukiba numit 13 nigi mamangdagi thiba khangdana lakhiba Assamese miyoi ama ngarang Churachandpur asi bhaksang oina fangkre asi bhaksang oina fangkraba miyoi adu Assam gi Shotinpur district tagini mahaki mamingna Dugda Hajarika kawi hai press na fangwa pawgi source aman hai ngarang asi bhaksang oina fangkraba Dugda haujikna July thagi kuntareta mahaki mayambaga loinana Bharat Infra Private Limited PIPL gi labor oina Churachandpur gi Makot Village ta thungki makhoi animak Makot Village ta hangba company gi camp ta numit adugi ahing len ki hairi mathangi numit July 19 da Hajarika camp adudagi thokibadagi thiba khangdana lakhibani hairi numit adudagi hauna local CSO ga kusanaduna Singat police station gi police personnel chingna thidun lakhibani ngarang ayuk tuibai turel da thawai yaudaba asi bhaksang oina fangkibani hairi police na Hajarika gi thawai yaudaba asi bhaksang turel dagi lokhatuna Churachandpur district hospital gi mokta thamkre misi asigi matangda mari leinaba police station da ainggi oiba thijin humjin bagi thabak chathaba haukre hairi Laingakna Kuki illegal bunker sing Louthokkadabni natrabadi FNCC na Louthoklagani Kuki sing na drug ki lambi oina semgatliba German amadi Tiger Road ki paringda Kuki khulai paiba singna kanglon kaina sagaliba bunker amadi gas sing laingakna atuba matamda Louthokktrabdi FNCC na Louthoklagani haina Foothill Naga Coordination Committee FNCC na phongdoragdi FNCC na thadorokpa sirol amada Kuki Inpi Manipur kimna lobby tawduna drug ki lambi German amadi Tiger Road semgatnaba honaragliba asina Naga singi thamoi sokhale
Hairiba lambi asigi project adu India lengaki awangba thakta leiba Ministry of Donor da Joint Director oina leiba Pausian mung tunglut ki khutang da thajin ki loinana lenga ki maike de gi sulamdam asida khundamina riba phurup masal gi marakta nungaina da bathokduna law and order gi phibam kairakpa yaba project asi ayaba pirambani hanadagi hauna kuki singna National Highway number 2 da blockade sathaduna free movement leihandaba kanglon kaina miyam dagi namhaduna sel munbagi thabak sathaduna laglibani makoina handak demand tawriba draki lambi ase Chakwa Taurang amadi afaba lambida sizinaba nate makoigi yamna fatraba criminal oiba thabak thauram ting maningtamna chathaba yanaba honarakpa thaurangni hariba lambi asi kuki khulai paiba amadi makoigi fatraba thabak thauram singda saruk yariba kuki CSO gi leader singi aronba lambi amani lambi asi makoigi narcotic drug amadi illegal arms sing Myanmar dagi Manipur da pusilaknabagi achauba fauna lambi oirakadawribani Reddit na phongkiba data amagi matung ina English aniga taret faubada drug mari lainaba case da fakiba amadi conviction takraba drug trafficker Chanipan ga humdra humdoidi kuki proof dagini masina kuki proof asi state asida chathaba drug ki karbarda khwaidagi sauna yauri takpani haudik lairiba National Highway singda kanglon kaina miyan dagi sel munba amadi Tef khomgatuna nongmada lupa crore kaya kuki singna talibani handak makhoina nagagi khulching phauduna kangpokpidagi Surchanpur taba lambi semgalagliba asina security force amadi police ki legal checkpoint sing amata lambi asida leihandana kuki militant singna pungkun mari maningtamna kuchukulai amadi drug puthok pusin tawduna drug ki lambi onthorokpa amasung Manipur gi law and order da aduki matik phibam phataba oihellagani hainasu FNCC gi sirol asina makha taragli Lamdam sigi yelhomi kanana ba puna lemina duna thengna ba mathok tai natrabadi mutkiba yana laire haina MMTU na phungdokre Lamdam asida mito miyang cha kayana yelaw phuru ke miyoi singbu letana yochilakliba asibu kanana bagidamag miyam rajniti ge lusingba singna political party singi khena ba wakhalon thamdana amata oina lemina duna thengna mina ba mathok tare maduna trabadi matam kharagi matungda yelaw mi sing khongul mutkiba yana laire haina Mitai Maitai Tribe Union MMTU gi sirol amana phongduragli Loop asigi organization secretary Takhelambam Parija Singana Kudek Piduna Thadorpa sirol amada Manipurna English singamo chama panimpuma panda India da pulaba matungda India lengakna mitai simbu kariguma makal amatagi ngaklau piduna hingjanabagi thawong amata ngasi phawba paikhatpiba leitri tampakta mitai singi lainanaba lam socio-economy, political, masagi nat, culture gi sakdamda ka hena singna duna lagli masigi damak mitai singna Indian Constitution gi article 3421 gi makhada ngaklo piduna SD lista restore tawnanaba taksinduna lagli asigum laba khongjang asida RPI athawale gi National General Secretary Maheswar Thongnawdomna mitai singna SD lista janabagi damak Ministry of Tribal Affairs Minister da kayarak unaduna amadi Ai basirol piduna taksinduna lagli masigi mathakta MOL Social Justice and Empowerment Minister amadi atai Central Officer kaya unaduna ST lista chalhanabagi damak taksinduna lakhiba asigi damak taso MMTU na Maheswar Thongnawdambu tawimal khangba ulagli India lenga ki MISA na Mei 10 banda India amasung Union Territories singda logi wangmada sangsilagliba Myanmar amasung Bangladesh singbu khandoktuna masagi maramda halankinaba Kangan kiba lairabani MISA gi yathang asibu Manipur ga yumthangnariba Assam Nagaland Mizoram Meghalaya na singbada khandokpagi thabak paikhatpa hokrabani adubu Manipur dadi mito khandokpagi thabak asi karigumba amata pangthokpagi mami tadri Manipur da Myanmar dagi sanglakpa mito lakaya khunda sinduna lakhibaga loinana makhoibu niyam lana ST lista yaksili haibasi mayek sengna khanglabani adubu India lenga ki yathang asi Manipur dadi chanadana atopa laibak amagum lairi Haudik Manipur gi luraba tanpham asida MMTU Arambai Tengkol Village Volunteer Force amadi Universal Friendship Organization na deport illegal immigrant before census and restore Maitai Mitai in ST list haiba campaign asi sathari hariba campaign asida lamdam asigi CSO political party pumnamangna khenaba wakhalon thamdana puna changsin minasi haina MMTU gi sirol asina makha taragli